THOUBAL KHUNOU AMASUNG YBU LAMBI DAGI PHUDEN CHINGYA PARENG TABA PHAOBAGI LAMBI PARENG ASIDA Mayai Kaba Chinjak Sijinabada AMASUNG Matam Chadana Pakhang Leishabi Unabada Athingba Thamnaba Warep Loukhre Warep asi Youth Development Sports Organization Wangmataba Pioneer Unified Club THOUBAL KHUNOU People Welfare Organization THOUBAL Wangmataba amadi Wangmataba Youth Club na mifamama pangthoklaba tungda apunba oina warep asi laukhebani athingba asigi mayokta kanagumana thabak satharak labadi akanba action lokhatkani amadi maduda tholpa apaphatagi teksa khudingmak masa masana pujagadabani hainasu Jackson Warol thamdaklei Hataba potsing habadi naha singjina sijinarambagi syringe adagi Leishabi Pakhang singjina salamba lizat sigumba kaya ama tawramba singdo mamang takda Facebook da tawrakibadugi makha chatharabu oina khoina hariba khongjang asi changsinjarakpani jaga sida phattaba habadi misagi oiro adagi Leishabi Pakhang oiro phattaba hek tawramba khudimak se si mari leinabo authority na chu Yang sangbiu haiduna koina haijeri singchina koliba jaga singchida sa yonba habadi yu yonba singse ase makha tana yonba yaroi haiduna koina hariba ware basisu lore ye zolang thokiba jaga sida mayai kaba sa sijina ba thinaraba taragadi ekoi mkhoi mungakpi bangamaroi haina su ekoi mifam asida khanakre